Kurumjere ISTV News में तबरी बपुंग पो तराम नोक्सरे उजाहन बदा मुरुबपाव लोबिसे National Sports Academy की महिरुई सिंबो पृथ्वी की अफाव सानरोय अममम ओहेनबा एकाडमी की ओजाम दे कोच सिंगना होनबियु हाइना CM ना अपील तौखरे हजपाव सनोन मुपिजरे National Sports Academy की महिरुई सिंबो पृथ्वी की मसक नाइबा अफाव सानरोय अममम ओहेनबा एकाडमी की कोच सिंगना अंगम थाकता होनबियु हाइना चीफ मिनिस्टर ओक्रम इबोबिना एकाडमी से तरल सुबह फाउंडेशन डे की थोरम द फंगदोखरे कुमलंपाक्ता लेबा इंडोर हॉल पांगथोकिबा थोरमदुदा यूथ अफेयर्स एंड स्पोर्ट्स के पार्लियामेंट्री सेक्रेटरी एम पृथ्वीराज कमिश्नर आर.के. निमाई यास के ऑफिशियल सिंह एकाडमी के कोच अमदी ओजा यावना मियोय क्याना सरुगाखे चीफ मिनिस्टर ओक्रम इबोबिना मखाताना फंगदोखिबदा वर्ल्ड क्लास स्पोर्ट पर्सन पुथोकनबगी पानमदा लिंखखिबा नेशनल स्पोर्ट्स एकाडमी से ngасidi mangphawna bharokle एकाडमी से की महिरोय क्या इंटरनेशनल के टूर्नामेंट मेडल लोबंग ngamlakle मखाताना हेना परफॉर्मेंस फजनबा एकाडमी से कोच अमदी ओजा सिंगना थवाय हक्संग यावना होनबियो नेशनल स्पोर्ट्स एकाडमी से की अवार्ड पासिंग सरकार की माइकैदिगे मेंखनबा होनगनी हाइखे एम पृथ्वीराज ना साना खोनाबगी लमदा मेडल यामना लोबंगबा लेबा अदु शक्ति लेबे लेबा अमगुम लौनरे मालेमगी ओइना होंगलइबा फिबम असिदा इंडिया सु तुमिना लेबे यादबदगे साना खोनाबगी लमदा अकनबा मियंग संगदुना पॉलिसी कया पुथोक्तुना साना खोनाबबु साखरहनबा होनरी मणिपुर दसु सरकार असिना अकनबा मियंग थमदुना सानाबबु माइ पाकना साखरहनबा थबक थौरमसिंग लेप्तना पाइखतली हाइखे अहुमलक सुबा इंडो म्यांमार रीजनल बॉर्डर कमिटी मिड लेमखोंग लेबा रेसल डिवीजन सिंदुना लेमखोंग पांगथोक्रे मेडसिदा म्यांमार गे मुहुत सिंदुना हाई ऑफिशियल तरने पालन सरुगाखे मेडसिगी सरुअमा ओइना ngasi इंडियन आर्मी ना वैली ब्रिज तरेट म्यांमार आर्मी द खोसिनख्रे ngasi लेमखोंग पांगथोकिबा वैली ब्रिज खोसिनबगी थोरमदुदा स्पेयर कॉर्प्स के जीओसी लेफ्टिनेंट जनरल एके साने म्यांमार गे नॉर्थ वेस्ट कमांड के कमांडर मेजर जनरल सुए लुइन यांखै तरेट सुबा माउंटेन डिवीजन के जीओसी मेजर जनरल के सिन्हा प्रिंसिपल सेक्रेटरी होम सुरेश बाबू म्यांमार के एम्बेसडर इन चार्ज साइलेस थंगाल अमदे इंडिया अमदे म्यांमार के मकोक थोंबा ऑफिशियल सिंगना सरुगाखी तरोंगे सरुअमा ओइना लेबा अनिना यानासे सही तोनखे म्यांमार के मेजर जनरल सुवे लुइना भारत सरकार ना म्यांमार दा मतेंग क्या पीदुना लाकली लेबा अनि सिगे अपुनबा कोऑपरेशन चंगे मसिना सखर पोपंगमगनी हाइखे इंडिया दमरोमा सयाने में अभी आके भी इंडिया गमेना मतेंग क्या पीदुना लागली ममांग पीकिबा मेचिनरी क्या म्यांमार की नॉर्थ वेस्ट समदि नॉर्दर्न रीजन की जगह सिंगा सेंबत सरपत सिजनरी लेबा अनि असिगी आर्मी ना अयत अपन पीदना शांति थंगनबा होनगनी प्योजालु मारे लेफ्टिनेंट जनरल एके सानेना लेबा अनि असिगी बॉर्डर की जगह सिंगी लंबी थोंगी फिबम यामना फते हौजिकती फ्री ट्रेड अमदे फ्री मूवमेंट यारबनिना अफब लंबी दरकार ओय ngasi piriba thong asina leba ani asigi praja sing thajaba amadi indo myanmar border ki security fagalhanba ngongani haike when we have a free trade regime and a free move regime that on both sides of the international border we have people of our own community and ethnic similarity living around so as part of the measures which the Prime Minister of India had initiated, we are giving them bridges and support so that the border infrastructure is built up. This will help in two ways. One is to meet the aspirations of the people, and the second is that it will ensure that the security environment along the border becomes better. Tungda Lieutenant General A.K. Sane amadi Major General Suel Luina Valley Bridge Hananaba Construction Team Lamthaki. All Manipur VDF Welfare Association na sangsilakhiba khongjanga mari lenena thabak-tagi lokthokraba VDF personnel singbo hanigi mafamda amuk hanjin hanaba mari lenaba department da aibase thaduna khanganbada natana Home Minister yauna tei kayadasu association na masigi matangda khangan krabasu thaba amata packet pidre hairi thabak-tagi lokthokraba VDF personnel contract mapalbo hanigi mafamda hanjin hanbiu amade ration money yauna
tha mangagi honorarium pithopiu haina association asina khanglakli Manipur ke Chief Minister Okram Ibobi asi Selamadi Sakti da ngawba miyoini haina Bharatiya Janata Yuba Morcha gi North East ke convener Ais Bill Lodhana Paumi Singh Fondokre ngasi BJP gi head office ta pangthokpa Paumi Singh unabadu da BJYM Manipur Pradesh ke President Omales General Secretary Ais Bizen amadi North East co-in-charge P Somorjisu Sarwaki Ais Bill Lodhana Congress Sarkar asi ICU da lebga sap manare Bharat ki lantum kya lut tore haina maral siki loinana tongan bas kam kya gi wathok lady haina fongdoke The current Congress Chief Minister Ibobi Singh is the worst and most corrupt Chief Minister in the country. He is also the most ineffective and inefficient Chief Minister in India and in the history of Manipur. People from all over India today are saying that he is a complete yes man of Mrs. Sonia Gandhi and Mr. Rahul Gandhi, and he is a Gandhi dynasty Kotiria man. He is a chamcha of the Congress dynasty. Mr. Ibobi Singh ji is a blind man today. Narang digi huna satharakpa Yuba Satya Yuba Mitra Avian gi akhanaba campaign gi saroma oina pangthokpa Paumi Singh unabaduda o Malesna Sakti leba Bharat ama ohenbada masagi oijaba thadokpa ngamba leaders singi asoba daita lei campaign asida BJYM Manipur Pradesh na punna naharo lising kun enroll tongdab gi panam thamle Manipur da naha kaya ngauksat nana leiriba ase youth policy sema tangai fade loba singna wariba si kongnaba agriculture policy lehenbaga loinana education system hongdoktuna mahiroi singbu apaba siksa fanganaba mathau tai miyangi mute oina kariba MLA singna seng sini yenbada thawai yaudun leire fangdoke youth policy sembiba masina semdabasina 50% youth singsi mangdarakpa education system sembiba aduga agriculture policy ama sembiba aduga akhoi miyam gi damakta yaifani edna miyam gi damakta thabak tawbani edna wasakuna kagiba MLA minister singasi khoi chieng yen na leibase khoi kerosene yen na leibase masi topiba sini khoi na BJY gi site gi thamjani bo famdi Congress ki Mahila Wing Mapangal Kankal Hanaba Pandam the Sangsilapa Kongjang Gisaru Omoina Nasi Kairau Kendra Mahila Congress Committee ki block level workshop Pangtokre Taramaduda Manipur Pradesh Mahila Congress Committee ki President RK Ranisna Amadi Atay Maruiba Committee ki News Singsu Sarugaki Kyamgai Muslim Makhalakai the Pangtokpa workshop Aduda Kendra Dugunupi Kiana Sarugaki Lunana Kendra Sigi Mahila Block Committee Semki RK Ranisana Fongdokibida Bharat Sarkar ki Makada Prazamiam gi Yaifenaba Tungan ba scheme Sanirom lady scheme sing asigi manungda nupi singi Yaifenaba amadi praja khudamaki saukhat khongthang scheme yauri hariba scheme sing asi praja sing mamutana khangminaduna kanaba lorabadi hena saukhatpa oigini amadi nupi singi fibam fagatkani haiba wafam phangdoke Nupi se karino haibe se khangriaba mi gi class 5 tagina up to bawa sexual education class in amale akoina tamakpada su sexual education class ko chahi matam ado hojiti mama mapa na masada ikai gi darkar leite sex se karino se mama na masada ta ko matam do endo krabne ba ado nani rape case adu case na mayam laisi mobile se sakhat na natro sakhat padasi na ge mobile se misuse oina tawre mama na masana school chapada kari tawre nang nang asi school le theng halai se kari dino nang kanada chalui si mama na numit kudingi hangba matsangeba Lakliba July ki tang kun gani palda Manipur Police Department amadi All Manipur Working Journalist Union Amjuna punna sinduna seminar ama pangthokani haina DGP Jaykumar na phongdokre ngasi DGP Jaykumar ki conference hall pangthokiba DGP ga unabadu da mana makata na haikibada first MR gi banquet hall da pangthokadoriba seminar asi issue mari da khanani nagani issue singa dudi mob justice nupi ngang da sataba crime Manipur da drug problem amadi media amadi police ka lenga gadaba mari asini tongan ba media person police amadi khang ahi singna paper pathoktuna khanagani seminar si pangthokpagi maroiba maram singdi miyamda karamna justice pangangadagi haiba pandamni housing Manipur da makhatana makal makha kaya ge thodwa thok kaya leptana thokle masida police amadi media na lawgadaba role yamna maru oirakpa amadi police amasung media punna Kamin Naraga Karam solve Togadagi Haibagi Matanga
seminar se pangthokadabani seminar duda mahiroi ima ibel ojamadi civil society organization singi mute singna saru yabiu haike iriba manipur gi prevailing over situation maseda tholiba problem kama leiru myamsi munna khanar matungda media gi koi gi mju gi official singa akoi police ka sum tanabada masi media ga police ka punna panamine dragadi हाइरिबा प्रॉब्लम याम से सॉल्व तबदे याम वागनी पुण्य समिन रगदी याम से न हाइबदा अकोई पब्लिक ता बेटर जस्टिस प्रोपोज है मसी खर कोम न थोकने हाइब से मसी की बिलीव का मसी थाजब सिगे लोइना हाइरिबा सेमिनार असि पांगथोक जगे हना कोइना थमजबनी मसी याम से न हाइबदा कोई पुलिस का अदुगे एमजुना मसी स्पॉन्सर तोरगा तोबा ngarang numidang pung mapalrom tabada sakangdaba singna wangoi police station gi manungi samurogda leba little master english higher secondary school da bomama thamlamle tungda bomadu police na soengam yaudana lokthokre tawdo bu yaning da fongdokpa oina ngasi school asigi mahiroi singna khongjang chingchingkre school asigi founder secretary moirang mayum thoibana phongdorokpada mamangda school asida sel gi demand ga mari lenana sakangdaba singna phone torpalai sendong tanbagi school asi linkhat panatte thong asina mahiroi amadi oja sing ake khang poale mari lenaba singna hariba demand asi mahiroi sing amadi oja sing yengbiraga handokpiyo haike Sendong pangnang da mag schooling khaki banati yama toina ai matha sahan biba oja sing matha sahan biba satra macha mayam si mogi tabham jabham khangan daba masi sina ekhugi school si dana society si su tomono mogi mangthara kani haina hajani Bisnupur district police kamadona UPPK gi myoy ani kwak sifai gi fare hari makhoi singa dudi thoksom kanta singa sahi nipumanga apopati sauba singa basikhong dagini atopa mana oinam athoba singa sahi kuntramari apokpa o kerani singa singjamai oinam tingal dagini haina district asigi SP na thadorpa cherolamana hairi ngasi upung tarelom taba matamda Birtiken Rizit flyover mathakdagi mioy ma tadunu sire mioy si masak maming sapchaba khangmangamdre masak maming khangdongnaba rems ki mokta thamkre kanaguma mioy khana uhobugi matunginadi ma Birtiken Rizit flyover mathakta hangat handa satuna lairamlaba matung khangudana thong makhada tarkhibani masa matomta suicide tawkhibra natraga soibadagi tadunu sikhibra haiba sapchaba khangmangamdre Satkiba tang tara Nepal da Sorada nomaini panduna sikiba sahi tara nithuida ngairiba mahiroi Muhammad Naimuddin gi asiba haksang JSM di imumanungi mioi singna lokre Sarkar ga wari sanabada yanaba porokpadagi asiba haksang adu lokibani JSC gi wangaloi Muhammad Nazimuddin na sarkarna Kaksing police ki SDPO gi mathakta judicial inquiry toba maralebe mioi sing thabaktagi lokthokpa amadi khongjang sangsinbada fakiba mioi sing condition amata yauduna thadokpa haibana wafam singda yanaba purakpadagi asiba haksang asi lobani mahana makatana phongdokibada Naimuddin gi asiba haksang adu imumanu amadi JSC gi ayaba yaudana postmortem torombabu yaningdaba phongdoke lonna postmortem to wirambasi khoi JSC gi makai dagi tasina thamoi sona pendaba oi masidi tasengna laisida SP amadi OC loina na laibiriba CM masamak major group oina minority singi damakta tasena adu hangna khanbi gadabagi mahota ona tainaba lakko oina akhoi thamoi sokpa pendaba duma minority gi side tagi oina sara gi JSC gi side tagi akhoi masima appeal tawjari masima ngarang ayuk jiribam dagi mal jawba gari samaga ama imphal gi damak thorokhiba du ngarang numidang pung 13 minute kunthrarom taba matamda imphal yorokre ISTV news na phangba pawgi matungina gari singadu petrol tanker kungamari diesel tanker kunthraom doi kerosene puba tanker 13 amadi LPG puba gari kunthraga homdoini hairi Manipur da thaugi awaba kaya praja singna mayok nariba sigi marakta oil pump singna praja singda thau leina thau pidra haibigi singna ba leire haina ISTV news da wakalakle ngasi DM college manak ta leiba PCTC oil pump da thau kiloliter taragani toy praja singda fanganaba ayuk tagi yenba hawlaga ayuk pung 10 minute kunthrarom taba matamda thau loi khre haina makhata na thau pidabadagi mioi kyaga oil pump singi mioi singa ungkhanaba thokre police na matam chana laktuna miyamadu control tawkhi tawdosigi matangda matam kuina thau hanaba oil pump mamangda queue lengdon lerakhiba thau phangaudraba mioi amana oil pump singna chathariba thong asi pendaba phongdopga loina mari leinaba singna yangsil haninge haike topa sai to ni sanga ga gari ama haleba
ꯑꯗꯨ ꯍꯥꯟꯕꯗ ꯃꯗꯨ ꯍꯥꯟꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯍꯥꯟꯒꯦ ꯇꯧꯕꯗ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯀ꯭ꯌꯨꯗ ꯂꯥꯛꯄꯁꯤ ꯍꯥꯟꯈꯤꯒꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯜꯂꯨ ꯍꯥꯏ ꯑꯗꯨꯒꯤ ꯈꯔ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯑꯩꯒ ꯇꯧꯅꯩ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯃ ꯀꯥꯞꯄꯝꯃꯒ ꯊꯥꯎ ꯂꯩꯇꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗ ꯈꯤꯇꯪ ꯄꯦꯟꯗꯦ ꯂꯩꯇ꯭ꯔꯒꯁꯨ ꯁꯦꯡꯅ ꯂꯩꯇ꯭ꯔꯦ ꯃꯌꯥꯝꯗ ꯐꯖꯅ ꯔꯤꯀ꯭ꯋꯦꯁ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯡꯁꯤꯠ ꯊꯣꯛꯑꯦ ꯊꯥꯎ ꯂꯩꯇꯦ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ BT Road leba Gambir Singh Shopping Arcade ke second floor da fi yonba dukan ama ngarang numidang pung 13 minute kuntra khara halakpa aduwaida mai sak tuna amangata thonkhre mai sak ba dukan adu shop number taraga taruk ni khurai soibam lekai digi soibam sanjoi koba mui amagini hari dukan mapuna phongdorok pada saurakna lupa lak tararom henbagi firol amangata thokre madau karam na mai adu sak khibano haiba sabchab khangmangamdre thodosi matangda city police ta complain ama tokre haire Prime Minister Initiative Orange Development Program ki makhada tamai kendra ki manung da leba farmers sing da horticulture department na komla sara sing yan thokre ngasi lamphel leba MLA ki khongbau nimai ki quarter da pangthok ki ba thoram da MLA masa yauna Orange Development Program Tamelongge Officer in Charge Deputy Director Muhammad Hafizuddin Department asige District Officer and Tomba amade Progressive Farmer Gaingam Panmaina Singba Myoikyana Sargaki Deputy Director Muhammad Hafizuddin na Tamelonggi mafam kyada Komla Pambi Singh Paktak nana sirak padagi program asi paikhatpani ahan bigo ina paikhaliba program asina mai paklabadi center dagi lupa crore sani gi package ama lounana ba thorang toduna leire farmer singna thawai haksang yauna pothok puthok tuna package asi fangnana ba honamina si haiki MLA kikhongbau nimaina singilamda Komla Lapuini Singba Potok Sing Marangkaina Potokna Pukning Sangba Matam Ore Horticulture Department Pakaliba Tabak Thoram Sing Mai Paknaba Farmer Sing Honabio Haike Awa train Amasi Dum Lakrabani Asigi train si Asigi Awa Mayam Sikramaina Fest of Sige Haradi Horticulture se Asida Quit Trust Prepirga Asida Mayam Department along with the government and with the cooperation of the farmers Quit Mayam put Samnaraga Asida padana thabak tawsi Langol Game Village Zone 2 amadi 4 gi lambi matam sangna sarkarna sembi dabadagi lamdamadungi myoi singna paisa khaiganarga semba hokre Manipur sarkarna Prithvi sangna raba boxer Mary Kom gi maming loduna Mary Kom Road haina maming thon kraba lambi asi 2006 da repairing tawkhibadagi ngasi phawba sembi dri hari nupi amana phongdoropada 2007 aduwaidagi lambi asi sembi na sarkarda haijaduna lakhibani lambi asi da accident thoktuna misi mina phawba yaukre jati kyana khundaduna leriba Game Village asibo sarkarna mirai bagum tawribasi pendi haike loina khoi loina 9 district represent to bangak tin all community ni aduna yam neglect tawre aduna khoi se thamoi yam so yam ware aduna khoi se mama mayam ne aduna accident su kaya thoe adugina makta khoi se voluntary oina chongthoraga paisa khaina raga dum kaino balu single se haibani adu khoi na request towning badi si balu single se khoi angam ba tawbani adubo government da khoi na request towning ba appeal towning badi karino hairaga WBM thabiraga and on top of that black topping Nasigi Muru Pau Amukan Pizri National Sports Academy gi Mahirui Singbo Prithvi ga Phawa Sanaroi Amamam Ohenaba Academy gi Ozama di Ko Sena Honabiu Haina Chief Minister na Afil Tokre Has to be News Meta Punabu Amukana Krabjai